Breaking news: Singzamai Mla Y Khemchand Manipur anaba Chief Minister oinaba waref lawkhre. Sarkar semnaba Delhi da thorang tauringai BJP ki Kuki jo MLA manga Resign Touraba Yai leiri hari. Hanagi Chief Minister N Biren Singh yauna BJP ki MLA Singh amadi sarkar sembada yauramba atopa political party ki MLA kunlom amadi BJP Central Leader Singh Manipur da anaba popular government ama semnabagi damak thoranglingai chera asida Kuki jo furuf tagi karakhiba MLA Tauragi manungda MLA manga Manipur Legislative Assembly ki membership oibadagi resign toba yana leiri haina thajaba yaba source amana phongdoragli. Pau sina makha tarduna hai Kuki jogi civil society organization amasung militant group singna makhoina taliba demand union territory with legislature asi phangriba fawba Manipur da anawa popular government ama semnaba thorangli asida saruk yaba yare haiba akanba wafam sing thamduna lakhiba sina Kuki jo furuf tagi BJP da MLA taret karakhi MLA ani amana Kuki People's Alliance KPA dagini amana independent ni Honglagli ba Manipur ki political gi mayol asida Central BJP lengang na Manipur da popular government ama thamnabagi pandamda ngarang New Delhi da BJP Parliamentary Board na party asigi National General Secretary Tarun Chukpu Manipur BJP Legislature Party ki luchingba khanabagi damak advisor oina hapki masagi matung tarakpada BJP Party ki High Command na party asigi oiba consultation meeting sing pangthokhibaga loinana Manipur BJP Legislature Party ki luchingba khanabagi damang asi numidang wairam Delhi da Manipur dagi chatkiba MLA sing yauna mifam pangthoklagani masigi matung tarakpada Manipur da popular government ama lehenabagi damak makha tana mifam pangthokani hairi Housing New Delhi da sarkar semnabagi damak kem tawduna leiriba MLA sing adudi BJP ND gi partner oiriba National People's Party NPP Naga People's Front NPF amasung independent MLA ahumni hari Central BJP leader sing na local liba khongthang gi saruk ama oina observer oina haliba Tarun Chukna Kubna yengsinduna tangai fadrabadi leader oiningba MLA singi maraktagi chongthoktuna vote tawraba matung luchingba khanbagi oithokpa yabasu lei haina source asina phongdoragli Jera asida Kuki jo maraktagi karakhiba MLA Taragi manungda KPA dagi karakhiba MLA singdi Manipur da BJP na lead tawramba government adudagi 2023 gi August thada support tawba tokli haina lauthokiba laikre Hauzik BJP ticket karakhiba Kuki jo MLA Taret ki manungdagi MLA manga Manipur Legislative Assembly gi Membership oibadagi resign tawgani hariba sina maram oiraga Central BJP luchingba singna Manipur da popular government ama semnaba thorangli sida chauna akaiba piraba yai haina source asina makha tari Anawba lengang na Manipur da santi hanjilhanba ngamloi constitution thukaiba khongthang oigani Congress Manipur gi governor na assembly da sumon tawramlaga session adu null and vote oiri haina Lauthokiba illegal ni constitution gi wang madani masigi mathakta assembly kauraba matungda assembly gi last amadi next session gi marakta tha taruk ki gap laigadabani adubu anawba lenga ama semlaga assembly session ama kauraba su tha taruk ki gap adu henbana nauna semgadariba lenga adusu lona yadaba India gi constitution thugaiba lenga ama oigani Mega Chandra Union budget Manipur gi hojik oriba issue sing asigi warosin pragnaba amadi semgat saganaba khanaba package amata yaude BJP gi anawba lenga ama semgani haina tawriba asina Manipur da santi hanjilhan bangamloi semlabasu illegal oiba amadi leiba asigi constitution thugaiba khongthang oigani haina MPCC gi president kaisa Mega Chandra na phongdokre wafam asing asi BT road leiba Congress bhavan da paumi singa unaba amada phongdokhibani kaisa Mega Chandra na high state asida leiriba president rule asi tha asigi taragani thoida Loigadawriba asigi mangoinana anawba lenga ama semgani haibaga mari leinana BJP amadi party asiga chanminariba MLA sing Delhi da chaliba asida anawba lenga ama lakani haina miyamna panari adubu anawba lenga ama semlagasu state asigi law and order fagalaktuna santi gi oiba lambi da hanjinbadi gamloi chahi ohum surakadaraba state asigi matangda center da leiriba prime minister dagi hauraga luchingba singna service oiba puning changba ngasi fawba udri center gi maikai dagi ngasi fawba state asida thokliba irang asina maram oiraga relief camp sing da awaba mayoknariba IDP sing settle tawba amadi rehabilitation tawba amadi rehabilitation tawbagi matangda akhanaba thabak amata paikhatpa leitri ngasi fawba state asigi chotha duna leirakliba sanmitlon faganaba amadi akai atoi nangkraba infrastructure sing samgot sagatpagi thabak paikhatpa leitri asukuiraba fawba center na mieng changbi dana leklaba state asida anawba lenga ama semlaga state asida leiriba miyamna pamliba sing adu thabak to onthokani haibigi thajaba leite nakala maromda Manipur gi governor na assembly da sumon tawramlaga session adu Null and vote oiri hana lauthokiba illegal ni constitution gi wang madani masigi mathakta assembly kauraba matungda assembly gi last amadi next session gi marakta tha taru ki gap laigadabani adubu anawba lenga ama semlaga assembly session ama kauraba su tha taru ki gap adu henbana nauna semgadariba lenga adusu lona yadaba India gi constitution thugaiba lenga ama oigani haina kaisa Mega Chandra na phongdoki
Ngasigi paugi mifam aduga mari lainana MPCC ki President Kaisa Mega Chandran hai Union Government na handak puthokiba Union Budget atuda Manipur da tholiba irang asi loisinaba roadmap ama di state asigi tongan balamsing da sothaduna lairiba si faganaba akhanaba package amata yaude budget adumak center na Manipur da tholiba irang asigi matangda nachungda thawa sadaba Wakhalon adugi mami chawna tari Manipur gi issue si nathairaga Assam da henba fund piri center na mikal da miyeng thamlaga fund pibagi mawng da tawri state asina awaba kaya mayoknariba si koknaba akhanaba tharang changi Prime Minister na Viksit Bharat Inclusive India amadi global power ama oibagi kholaw lawrabasu border state ama oiriba Manipur asibu nathairi state asida lairiba miyamna thengnariba awaba uba ngamdri Manipur miyamna amadi congress na wafam sing asi tangba amadi nonjabagi wafam nate pifam thokpa amadi fangfam thokpani budget asi Manipur miyamna amadi congress na pamde Manipur miyamgi mayokta leiba budget ni center na state asigi semgot saganaba fund haptrabadi state lenga kaya laklabasu semgot saganabagi thabakta awaba oigani union budget state asigi matangda khanaba fund habhaudrabasu athubada center na choba special crisis package ama pigedabani haina president asina phongdokhi Manipur gi ijaw gi lupa crore 629.71 thadokre Manipur ising ijaw na mang tahan kibagi compensation pinaba amadi ijaw dagi ngakthoknabagi damal central government na semba chahi 2024-25 amasung 2025-26 ki oina punna lupa crore 629.71 thadokre haina Ministry of State for Finance Pankaj Chowdhury na Lok Sabha da phongdokre wafam asi Union Minister na Congress ki Lok Sabha MP Dr. Angomsa Bimola Koijam na hojik Parliament ki Lok Sabha da chathariba budget session da star question da hangkiba wahangi paukhum piraduna phongdokhibani Finance Minister Chowdhury na makhata na haikibada center na Manipur state ki oina flood relief amasung prevention gi damak thadarakhiba fund aduda relief infrastructure restoration amasung disaster management gi thabak singi senfam sing yauri hairi Police na Mayday Pangal amadagi brown sugar kg taraga taruk fare Manipur Police amadi NAV gi personal sing na chathakiba tongan ba anti narcotic drive sing da masing yamlaba narcotic drug amasung liquid sing fagat pangamkre hari police tagi phangba paw na hai ngarang Imphal West district ki manung chanba North AOC dal chathakiba drive amada MD Ahmad Nifuga taruk lilong nungai Thaubal district tagi brown sugar kg 15.556 ka loinana tata truck ama fagat pangamki hari police ki paw na hai new chekon travel market manak to chathakiba top drive amada MD Mustaqid Ahmad Kungani pan Golapati may lekay amasung Ras Khan Kungani pan Khelakong may lekay hariba miyoy ani asina plastic hawa madahap to na puramba sapon cave taraga mga dahap lamba number 4 heroin powder gram Chamanga gatara gataret fagat pangamki bagal loinana Honda Dayo amasu fagat pangamki hari amaram na Manipur police na Sogunu Bazar gi mafam amada miyoy ani drug DIC liquid leader Chamanga fagat pangamki hari police na DIC liquid ka kwana na fagat laba miyoy sing adudi yung kaibam Jinay Singh Kungani Thoy amasung Puthem Nanaw Singh taraga mapani makoy animal andro dagini hari India da lin na chikpadagi chahida miyoy lising yankay hena siri India da chahi kuding lin na chikpadagi miyoy lising yankay rom siri masi malim gi oina lin na chikpadagi siba Missing ki chada yankay ori global snakebite task force JST gi report na hai India gi healthcare worker chada 99 na antivenom sizinabada khudong chadaba kaya mayoknari khungang gi lamsing da lambi thong phataba amasung hospital thamna leiba maram na matam chana hidak phangba ngamde masina maram oiraga hakchang gi saruk kakthatpa amasung paralysis thoan bayai India da fangliba antivenom asi Big 4 haibadi cobra Coride Russell Viper amasung Swan Scale Viper khaktagi anti-venom lay Notice amasung makha thangba state singda phangba Pet Viper singa chanaba anti-venom na te India na kumja 2030 fawda linna chikpagi sibagi chang chada yankhay hantha hanna bapandam thamladuna National Action Plan for Prevention and Control of Snakebite Envenoming NAPSE hodokre ningsing bayabadi khungangi miyamna hospital da chatpagi mahota maiba maibi thajaba amasung local medicine sijinnaba na maram oiraga linna chiktuna mi sibagi chang asi hengalakpani hari India amasung Kuki na yellow furup singi puwari masak khangadabani jadumani Lamdam asigi yellow furup khudingmakki horakfam amadi laifamlen oiriba kaubru amadi thangjingching asi mapaldagi changlakpa Kuki singna maitai khaktagi laifamni haiduna singnarakpa haibasi yek salai leijariba furup singi mafamda singnarakpani haina Committee on Protection and Preservation of the Historical Rights of Kaubru and Thangjing Hill Range CPPKT gi President Sapam Chajadumani na phongdokre Sacred Side of Kaubru and Thangjing haiba thimda CPPKT na sinduna Manipur Press Club ki Lautak Hall da
ngasi pangthokiba nongmagi oiba khana nainabagi thoram aduga mari leinana paumisinga unaba amada wafam asi mangna phongdokhibani mangna makha tarduna ningkha tamna leiramba leiba amana India da tinkraba matung India lengang na iramda masigi leiriba yellow furup singi puwari masa khangdaba haibasi laibak thiba amani maru oina iramda masigi yellow furup singi amata ngaraba horakfam amadi laifam lenasi maru oina kaubru amadi thangjing ching asi oiribani adubu hauji leiba asida secularism haiba sigi wahanthok asi leiti haina ikhoina loba yai amadi India gi oina khwaidagi tangna leiriba inamdam kanglaipa asigi chawthok chafam oigadabadi aikhoigi horakfam asak khangba haiba asina oigadabani loinena kaubru amadi thangjing ching asi maitei khaktagi laifam lenate masidi iramda masigi yellow furup khudingmakini maru oina mapalamdagi chunglakpa kuki singna iramda masigi kaubru amadi thangjing asibu maitei khaktagi laifam len oina khallaga singnarakpa haibasi lamdam sigi yek salai leijariba yellow furup khudingmakta singnarakpa ama oina lawdaba ngamloi hariba mafam asidi yellow furup singi maru oiba horakfam amadi laifam leni haiba asi aikhoina khangadabani loinena maru oiba aikhoigi horakfam amadi laifam len asibu iramdam asigi yellow furup khudingmakini haiba asi India amadi kuki singna khangadabani haibagi wakhallonda lamdam asigi tongan ba furup singi luchingba sing yauna ngasigi thoram asi pangthokpani amaramda iramdam asina India da matam sangna tinduna laklabasu ngasi fawba aikhoigi phangpham thokba hak sing phangandana thamlakpa haibasi tasengna laibak thibani masiguma thausil sing asi India na makha tana chatharakpa taragadi lamdam asigi miyoi singna India gi manungchana leiriba miyoi ni haina asi काउथोरक याई हाइनसु मांगना फोंदोखी गवर्नर की मथक्ता एमपीसीसी की प्रेसिडेंट मेघचंद्र ना हाई कोर्ट रिट पिटिशन फाइल तौख्रे एमपीसीसी की प्रेसिडेंट एमएलए के मेघचंद्र ना मणिपुर की गवर्नर अजय कुमार बला की मथक्ता हाई कोर्ट पिटिशन फाइल तौदुना गवर्नर ना इंडियन कॉन्स्टिट्यूशन के आर्टिकल 174(1) थुगाइना चटले हाइना मराल सीख्रे मेघचंद्र की मणिपुर हाई कोर्ट थाखिबा पिटिशन अदुदा हौजिक लेरिबा 32 सुबा मणिपुर लेजिस्लेटिव असेंबली असी Indian Constitution के आर्टिकल 174(2) की मखादा लेमहौरिबा असेंबली की थाम असी डिसोल्यूशन तौबा चुंगनी हाइरी रिट पिटिशन असी मांगना ममांग था जनवरी 19 दा फाइल तौदुना गवर्नर ना मणिपुर दा चथरिबा एडमिनिस्ट्रेशन असी इंडियन कॉन्स्टिट्यूशन के आर्टिकल 174 की मखादा चीफ जस्टिस की खुथांगदा एप्रोप्रिएट बेंच अमना खनबियु हाइना प्रेयर तौरखी हाइरी एमपीसीसी की प्रेसिडेंट के मेघचंद्र ना हाई कोर्ट ऑफ मणिपुर दा थारखिबा रिट पिटिशन अदुदा मणिपुर की गवर्नर ना आर्टिकल 174(1) असी लाना अनकॉन्स्टिट्यूशनल ओइना सिजिनै हाइना चैलेंज तौरदुना इंडियन कॉन्स्टिट्यूशन के आर्टिकल 174(2) की मखादा हौजिक लेरिबा मणिपुर लेजिस्लेटिव असेंबली असी डिसॉल्व तौबियु हाइना मखाताना प्रेयर तौरी केस असिदा सेनियर एडवोकेट एन भूपेंद्र मैतेना पिटिशनर की काउंसिल ओइरी अदुगा यूनियन ऑफ इंडिया यावना रेस्पोंडेंट सिंगी ओइना डिप्यूटी सॉलिसिटर जनरल ऑफ इंडिया के समरजीत सिंगाना रिप्रेजेंट तौरी अदुगा मणिपुर गवर्नमेंट की ओइना हाई कोर्ट के एडवोकेट जनरल लेनिन हिजमगा लोइना डिप्यूटी गवर्नमेंट एडवोकेट ओ तरुण कुमार ना रिप्रेजेंट तौरी हाई कोर्ट थारकलिबा पिटिशन असी इंडियन कॉन्स्टिट्यूशन के आर्टिकल 174 की इंटरप्रिटेशन सिंग याउबा मरमना चीफ जस्टिस का रिफर तौरखिबनी मरम असिना जस्टिस ए गुनेश्वर शर्मा रिट पिटिशन असिदा रेस तौरखिबा इशू सिंग असी एप्रोप्रिएट बेंच अमना खनहनबा चुंगनी हाइना ऑब्जर्वेशन पीकी थारकलिबा रिट पिटिशन असिगा मरी लेना हाई कोर्ट ऑफ मणिपुर ना रेस्पोंडेंट सिंग दा लीगल नोटिस थाखिबा लेट्री अदुमकपु हाई कोर्ट की रजिस्ट्री द केस असिगी फाइल सिंग असी चीफ जस्टिस ता फंगंदुना मखा ताबा एडमिनिस्ट्रेटिव ऑर्डर अमा थोक्तुना केस असिगी लिस्टिंग तौनबा खंगनख्रे हाइदी